कुकीना फाजिंदुना थमलिबा महिरोई अनिना चीफ मिनिस्टर दा मखोगी मथ्वाई कन्वीनबा हाइजरकले ngarang athengbada viral oirakhiba video release amada kaithel manbigi army camp ta SSC ge general duty ge recruitment yawbo chatkiba thobal degi chahi nauriba nupa macha ahom kuki singna fazilaba matung naha ama security force na kanba ngamkibane aduga anina hojik fawbagi oina mari makhong khangdana leiri security force na kanba ngamlakraba miyoi adu khekman maning lekai dege ningombam Johnson kawe aduga hojik fawbagi oina kadai de leiribagi haiba chapchana khangba ngamdrba miyoi ani adugide leisang them awang lekai dege oinam thoithoi sing khekman wang mataba maning lekai dege thokchom thoithoi basengne ngarang athengwada social media da thadorakhiba video amada hojik thiba khangdana leiriba miyoi ani asina chief minister da makoigi mathwai kanbina ba haijarakpaga loinana wafam kaya so thamlakli Samuina, Pong being Honda, Pahom Tang, the Sajina, Hajagi, Pong Birena, Ivanibu, a sing on the Samani Kambu Targadi, Pong Birena, Ivani Tawaja, Untadi Kambu, Yambuina Pamiba, Davije, Pong Birena, Untangi, a Tubada, Yambun Honda, Yonaba, Pong Birena, two the Honabu, Adu Ivani Buzu, Untangi. Pong Birena, Matim Samuina, Hobu Nasamani Kalaga, Untang Kambu Tawai, Pong Birena Tamushona, Tamushina Hajari, Nasana, Pong Birena, Matimasa, Sing Tagadi, Hogi, the Shibu Tadi, Kambu Yamu demanded you Pong Birena, two with the Yarimakai, two with the Pangava, Pong Birena, Untang, one of you,